Hello guys, welcome back to my channel. Ngasi ina haijagadriba si Mangda koiba chatpa ubagini. Mangda koiba chatpa uba si punsida anova experience tauba ngamlagani. Isada anova afaba lakani, personal growth laigani. Isana isabu khangba ngamgani. Punsida isana kari pamli haibadu khangba ngamlakpagi matam oire. Punsida ahungba kaya lakani, new job anova mafam move on oibe yai. Punsigi potlum kayadagi break lauba ngamlagani, relationship hagatpa piri, future goal lambida afaba piri, punsida anauba pot kaya exposure tauba ngamlagani, isada anauba thabak kaya hainingbagi piri, punsigi lambida anauba thabak kaya thengnarakani, afaba kaya piri, positive energy attract taugani aduga negative energy kaya thadokpa ngamlagani. Thank you guys for watching my video. Please subscribe my channel and do likes and comments.